Miss Pagdaming Tabiri Basumbu Yunam Anurada de Binekono Krumzari. Housing Maroiba Pauda. Political party Tara Mangana de limitation in Matanga Mipam Pamdana, what if the Ruk Low Cray? Maskunipan Power Satagadaba Krishi Mela 2025 Ngase Hodo Cray. Amasung Taratare Lok Suba Manipur State Leaking Ngase Sanakiba Masingda SDH Amasung Sai RC Mai Pakre. How's the Pops under the Bizari? Supreme Court ke yathanga amagi matungi inatha omge manungda delimitation ge thabagloition na batham lakhiba wapa maduki matangda ngasilamda masage political party taramangana sarugyaduna miphama pangthokrai amadi khanana inakrai warep taruk lokrai miphamadda BJP amadi Congress party ge di sarugya khidrei Nauram thong bazar da leba NPP ge office ta pangthokiba miphampa aduda miphamadu loiraba matung pawmisinga unaba Amada NPP gi luchingba hanagi deputy chief minister Yumnam Zoikumana Hai Supreme Court ki yathangka amage dung inna atemba matamda Manipur da delimitation jathana batham khiba wapamba aduge matangda political party sange oiba chapchapa phirepa ama longna nabagi damakta ngasagi mifam ase pangthokpani mifampa aduda amata oina warep taruk laure warep singadudi lisingani amage Asoiba census ase samdoktriba forward delimitation ge tabaka ase jatha handaba jathage haribasu anova census figure amagaluina nalisangani kundro ke national wide ke oina jathagadariba delimitation ta process ase da punna jatha hannaba center da cherolama thaba lamda masida lisangani kulumdoi ge mege thadage thogliba watogasina delimitation sataba haiba ase withokloi karigumba delimitation ta ase namduna sathakiba tarabadi lamda masida asowa watoka ama tholakpa yai maramasina delimitation ge thabaga ase jathanaba piriba yathang hall taunaba political party sangka asina jatharipa case asida intervene tauba hibernating ba yauri ngasagi mepampa aduda sarugya kiba political party sangadude Naga People's Front NPF Janata Dal United JDU Communist Party of India Marxist CPIM NPP Sivasena SS Revolutionary Socialist Party RSP Republican Party of India Adwale RPIA Manipur People's Party MPP All India Trinamool Congress AITC Aam Aadmi Party AAP Bahujan Samaj Party BSP Nationalist Congress Party NCP Sivasena Uddhav Bala Saheb Thackeray SS UBT All India Forward Bloc AIFB Amade Nationalist Congress Party Sadat Power NCP SP ni chi yenga adu haiba sai delimitation si to kan da anu mongi anu ba factor da bs over ame suthong ko yabagi adu na badu mi difficulties mayam lebisna kanata wasi delimitation to se will not be feasible and madana kona restriction magalawi adu Thasigi tangkun mangadage hoduna kontra power satakadaba sajibu kaitel 2025 ngasidege Manipur Urban Development Agency mudana sinduna city convention satanada hodokre Tharamaduda Mohor Department ke Principal Secretary RK Dinesh amadi Department Asima ke Director amadi Mudage Secretary Ngangwampo Utamna athoba Mithunglan Singh oina sabigya khibakaluna na tonga self group singna Puthokpa polam ke age stall hangdoktuna mela asida thamki Sajibu Kaitel 2025 ge thorampa aduga marilena na Mohor Department ke Principal Secretary RK Dinesh na phongdorakpada Urban Body 27 ge self group Humbutra rongi mioi shingna putokpa polam singha adu utuna mela asida yongani Yoliba polam singha se lamda masida leriba miyamna self group sing asibo Pungning Toga Biba Waina Makoina Putokleba Polam Singha Selebiu Loinana Lakadriba Mete Sarau Bada Changba Polam Sing Mapamasida Laktuna Ying Biduna Lebiba Amade Salham Group Singna Lauriba Tautanka Ase Mini Industries Amagumani Masida Miamna Hena Matenka Pangbirabadi Asoba Industry Ama Wirapage Kudong Saba Adusulai Haina Pondoki self-reliant oiba economy phaba
ama lebak ama yam thuna oigadra haina khanjai sinatana self help group natana manipur se chawkhat palambi da khwaidai thuna porakadaba se atai lambi laitabra haina su khali aroi bada mayambu amukkasu lakpina ba appeal tawjari State Agriculture and Management and Extension Training Institute Samiti Manipur Amadi Department of Agriculture Government of Manipur Sinduna Thasage Dankun Mangadagi Hauduna Kunipan Power Satakadaba State Krisi Mela 2025 Ngasidege Palace Compound Labor Iboyama Sumang Lila Sanglenda Manipur Governor Azikuma Balana Haudokre Mela Haudopgi Tharampaduda Central Agricultural University Kau Imphal Ge Vice Chancellor Dr. Anupam Mesra Amadi Agriculture Department Government of Manipur के Principal Secretary Arun Kumar Singahasu Sarugya Kibakaluinana Lamdam Masada Leriba Lomi Kunmangada Pangpam Thopa Beneficiary Sing Kusinaki Amadi Tongan Tongamba District Sing de Gilakpa Lomi Sing Naputokpa Jana Thangnabage Pulam Singi Oipa Stall Contractoruk Hangduna Lomi Singna Lamdam Asida Putokpa Potok Sing Utki Agriculture के लमदा खंगा हाइरबा कया अमदे लोमी संगना पुना सरुग्या तुना पांगतो के बातरंपा अदुके सेक्वेस के वारन पिरदुना गवर्नर अजकुमा भलाना फोंदोरपदा मणिपुर खक नतना कंट्री अमा सौखटपा हाइबसिदा एग्रीकल्चर रेना अचौबा थौदांग लौरी मसिना एंटरप्रेन्योर क्या संगनबगे मटाका मसु ओइरी मसिमंगना लोमी संगे ओइबा स्कीम कया सेमदुना मखोइबो पुनिंग थवलेबनी स्टेट लेंगाक आसिनासु लोमी संगे ओइबा थबक थौरंबा कया पाइखतुना मकाताना लोमी संगे दमता होनारखिगनी अखोइ खुदिमंगनासु लोमी संगबो पुनिंग थवगतुना मखोइगे हेना पाउथोक साउथोंनबा अखोइ खुदिमंगना होनासि हाइरदुना ngasiदगे हौदोक्तुना पांथोकलेबा मेला असिनासु लोमी संगदा हेना थौना हापतुना लोमी संगे ओइबा यमना कनबा मेला ओइरगने हाइबा वफम थमलंखि schemes few were mentioned by the compare. Essential farming equipment such as water pumps, sprinklers, backpacks, sprayers and biofertilizers will be provided at subsidized rates. These resources will help farmers in improving their efficiency, reduce manual labor and increase productivity. Lebak ki damakta kathopa galoinana lebak ngakpada army oina mathau tawkhiba housing na potharaba veteran sing lanphamna thawai thakraba army personnel singi loina bisting ka madi imung manung singbo sakhangba utuna Indian army ge spear corps na sinduna spear corps ESM rally lokoi pata leiba army camp ta ngasapang thokre tharamduda lieutenant general Abhijit S Pandharkar General Officer Commanding Spear Corps, Major General S.S. Kartikeya, General Officer Commanding Red Seal Division, Lieutenant General K.I. Singh, retired, Rajya Sainik Board के Secretary Colonel Gopendra Puyam, retired na अथवा मिठुकलन सिंह ओइना सरुग्या के थरमदुदा गैलेंट्री Award Singh, Veterans, Chamri के Yankhairom, Beard Naris Amade Beard Matas Taranitoy, War Windows, Humbudra Amade, Makogi Imung Manungi Musing so Saruga Kibagalunana, Makogi Imung Singna, Lebaki the Mata, Katoki Babu, Ning Sing Duna Kudon Port Sink. Piduna Ikai Kunabo Utke Lunana, Veteran Singna, Lebaki the Mata Katoki Ba, Tauna Dubu, Sing Tabo Utke. Taramdada Maite Indigenous Thangta and Cultural Institute Mita Sige. Artisan Thanka Yanaba Ta China Bagi Thangta Taigi Zagoi Maite Zagoishin Utke Amade Atopa Artisan Dol Cholom Maibi Zagoi Lunana Armisinge Maike Dege Maharashtra Ge Natke Zagoishin Utke Taramduda Pasnat Singe Awa Anam Mating Pangba Ngamnaba Grievance Rehearsal Cell Banking Services Stall Kaya Hangduktuna Uhanki Lunana Civil Amade Army Hospital Singdakem Medical Specialist Kayana Saruk Yaduna Helkem Amasu Pangtoke Taramdada Corps Commander na Veteran Singh Beard Naris Amade Beard Mata Singh na Lebaga Asige Apunbage Saktampa Nganaba Honabada Loki Batang Singh Amade Katopangamba Matona Singh Bothagatke Veteran Singna Lamdam Sidapis
puraknaba honabada education sport amadi drug free oiba Manipur ama oinaba honabada achouba thaudang lori haina singthaki Bisnupur district amadi Kaksang district ani phaunaba yamna maru aiba kumbi assembly constituency amadi Suguno assembly constituency ani ge khunza miyange lablam amasu oidiba Manipur river ge mathakta nungpu pombikokta sariba matam kuiraba suspension bridge ge wire lob puriba pillar amadi yot ge saruk sing tasilakpada natana upak ated akai yarokpada Yaurakpa Pataba Saruk Singh Social Activist Bharat Ratna National Awardee Wangkem Sobaki Miyang Makada Thong Samjan Mahokre Iskun Mahiroi Yauna Miyamna Satuk Sasin Dobada Kudung Sadaba Mayung Narambakaya Miyama Matam Sangna Tengnarambakaya Adu Lamdamdaki Miyam Galoinana Suspension Bridge Adu Ngasidiki Samjan Mahokibani Thonga du samsan bagi matangda social activist wang camp sowana pondora kibada thonga sige upake saruka tekiba yaubana pigleba angang iskun tamleba mahero yauna khunza miyamna lalul itek tawduna satuk sachen tawbada khudong sadaba kya mayung naramba kya adu hagthengnana unarubadagi lamdam asige miyamge apamagi matungina thonga ase samsan ba hozabane atubada loisilagani miyamna so cooperation pbo haike suspension bridge adu samsan bagidamakta lamdamba aduke kunja sangna apenba amade thagatpa wafam phongdorakibada haidba thongka ase mamangda mari leinaba singta kyara khanna samsan binaba haijarobasu samsan bidana leraki adubunga se lamdam sigi miyamge awaba amade kudong sadaba kya ase khangbiduna W Shovana Thongka ase samjim birabase yamna nungai apenba poi thagale Red Zone to inasu ladiba kumbi assembly constituency ge pombiko kha amade tangjengda matamba amada irang hekta tholakpada praja miyamna thawai hingnana ba lanthok lansin tawnariba yamna maru eba thongka mane aduna thongka ase matam kuirabana pillar kai thaba yaurakpa iron ge saruk sing tatpasu kya yaure hariba thongka se matam ge chana dre aduna mafamba asida achawa thongka ama sabiyo haina so madilena ba authority singda apel tawrakle Lamlai Assembly constituency ge oina kuntak lansiraba gwaltabi kul amadi red zone to ina ladiba kulsinge angang singna ahenba wakalok sing tansana bage pandamda political activist sapan kanglepalna nongadada leiba masage yumda ngasidege computer literacy program ma hangdokre class 10 amadi 12 ke exam thau kraba matungda amasung mamanabi meyamna tonga ba training sing Janaki bada rally camp amade red jonda lediba angang sange thamoida ningam daba ama phauri masina angang sing aramba lambida chatnaba maram amaso hele angang sange awaba kharada oirabaso konaba computer literacy program ba ase pangtokani haina political activist sapamba kangnepana phundokre mana makha taraduna haikibada hariba training ase nomada batch adi thongna rally camp amade red zone ge angang singda lemna computer tambi bani amadi rally camp tage na nongada pawa computer training program ase yawalakpa amasung hankhibagi asangba sempam so mahana loina puthokani loinana lamlai assembly constituency khang natana okron district ke sanakai thelda lairamba housing na lansen aduna rally camp ta lairiba angang singsu lemna computer tambage khudong saba ase phangangani phongdokhi Amang Dudaida Aremadu Mana Lady Sokudi, Sidaida, Tamalasi Haragadi, Pulpits, Nitona, Pumum Dana, Pumari Bogama, Pumari Dana, Pumana Bogama, Almina, Bets Nitokanda, Tanotomina Seaida, the city, Anamji, Zigi, Mani, Wakalushing Town, the report said, Quaitomina Zena, Line Simbanida. Kawi Union to Manipur ge Teresa Bamapo Komantaramba Ngasitangan Bazar Mesokol Community Hall the Pantokre. Taramaduda Professor Majinlong Kamsanta Pomar MOS, Union Home Minister Dr. K. Hira Kabui, President Kabui Union Manipur, Longmai Kadongpu Kabui, Taku Chawombong Kabui, Namdai, Kamsant Gangmai Kabui, President Kabui Customary Council Manipur, Longmai
Maitenda Kabui Kulakpu Dukai Pangzang Kabui Kailong Palmai Amothoi Kabui Kangpon Pi Saidempa Kabui Kailong Paumai Puiduna Kabui President Kabui Women's Organization Manipur Sapamsa Jadamani President Federation of Haumi Dr. Sanatampa Rajkumari President Indigenous Mother Association Haumi Z. Jitendra Kabui Chairman Kabui Union Bistampur District Amadi Kamai Solomon Kabui President Kabui Student Organization Manipurna Matang Sanathoiba Mitunglen Tharomapu Amadi Akanaba Mitunglen Oina Saruyake Tharong Amadi Lenana Kabui Union Manipur President Dr. K. Hira Kabuina Hai Kibada Kabui Union Manipur Linkat Kibagi Maru Iba Maramdi Kabuigi Achepa Union Leraktaba Ipa Ipugi Puari Mayam Singh Mangsal Lakadore Masikanana Bagidamata Linkak Kibani Pondoke Taramatuda Class 10 Amadi Class 12K Exam da Mai Palakraba Mairo Ishinda Sambakudol Piduna Punintawaki Manipur Lenga ke Ministry of Culture gi lamsang laptang makhada Sangeet Academy kaksingna School Culture and Awareness amasung demonstration program gi manung channa kaksing makha High School da Dand Dolok Cholomod Krai Tharam pangthopagi matangda KSI Rajendra Treasurer Sangeet Academy kaksingna High Ministry of Culture Government of India na Culture na haudagliba mairuishingda nat chanabi thagolont tambinaba Ama culture na nungsi chanaba tangdo laitaba amasung apon by India ama malempa ama purang naba pandamda paghalakpa tharamba ama ki manung channa Sangeet Academy kaksingna ngasage tharamba ase pangthopani ngarangsu Victoria High School da kaksingda pangthokre Rajendra na makataraduna high ngasidi culture ase asuke matik chakhale culture na master power tambayare Manipur da so Cultural University Lady Masidagi BA Culture Tamlakpa Amana UPSC Naloba IS IPS ke exam Wathaba Yaraklabani Maramasina Culture Bupamsaba Mairui Shingnasu Mahima Sink Tambakak Natana Culture so Mapung Pana Tambayare Haibasi Kangsen Mamatauta Pondoke Ngase Pangtokiba Tarampa Duda KSI's Nimai Secretary Sangeet Academy Kaksing KSI's Rajendra Treasurer Sangeet Academy Kaksing amasung Naurem Rabi Headmaster Kaksing Makha High School ahumna Thoramapu Singoina Saruyake Kids Culture and Academy Kaksing Sinduna Chahi Tarani Toige Makada Leba Angang Singge Oiba Manipuri Yellow Zagoi Folk Dance Changdanaba Lisangani Kunmari Kunmanga Pangtoktuna Makong Matang Takraba Singda Manalan Tokrai Kaksing Pausuba Leka de Leba Library and Information Center Kaksingi Mipun Sangda Pangtokiba Sangdam Naba Aduda Puna Apunba Group Nipana Saruga Yaduna Sangdam Naba Aduda Manipur Getongan Donga Manat Kyo Iba Yalawa Zagoi Shingu Utuna Sangdam Nake Sangdam Naba Aduda Sunday Dance Class Center Kaksingi Kaksinga Haroba Zagoi na Hanba Grace Kotesa Kadai Kaksingi Lema Zagoi Amasung Maibi Zagoi Ge Kanglop Anina Anisuba Amasung Ahom Subagi Mana Panke Sangdam Naba Tharampa Aduke Atoiba Mitungo Aina Naurem Sanjikumar Caretaker Chairperson Kaksing Municipal Council na Atoiba Mitung SIS Nabakumar Sharma Principal SK Memorial Music College Kaksing na Tharamapo Amasunga Wainele Chandra Film Producer So Oiriba Aduka Kamanipur Hindustani Sangeet Mahavidyalaya Kaksinge President na Akanaba Mitung Lendo Ina Saruya K Bisnupur District Commando na ngasi KCP PWC ge active kadar ani Nambol ge Thangtek Teramakong dage phare ngasi ayupunga tarika minute tararom tabada akanaba pau ama phangbadage CDO Bisnupur ge timna KCP PWC ge kadar ani du phakibane Bisnupur Commando na pharaba kadar ani adude
Warakpam Jagat Chandra Singh Allies Teko Tekun Tramatoi Apopa W Ibo Chowa Amadi Pebam Roman Singh Allies Naupung Sahi Kunipanta Apopa P Manihar Gawi Makoi Animal Tangtek Teramakong Dagini Makoi Bu Wahong Pahong Satabada Mioishinga Adu Dukan di Iskolo Oil Pamna Chikpadaki Seng Kaibada Chennai Haba Kang Mangambagal Loinana Warakpam Jagat Chandra Dagi mobile phone Aniso Pagapangam Lehari Paraba Mioi Nambon Police Station Sinakre. So sent media platform da Leona Lee Goba account user Amana Sana Bandhanta Tamkiba Handok ke Haibada Yaraktre Hana Maran Siraga Tagalagliba Asi Yumpam Yaudabane Asagumba Karishulate Haina social media post Aduda Leona Lina Ming Sizanagliba Puragla Pump Umakantana Pondorakli. Idamasagamari Lenangase Hawa Marak Ngangom Blaikai the Leba Maki Yumda Pangtopa Pogi Mepampa Amada Mana Makataratuna High Pisumtong Taleba My Jewelry Haidiba Sanagi Dukanta Asi Makoi Mangaromna Grupo Inapunsalaka Chalaibane Adumapu Dukana Asige Mapu Sakna Lairamba Mioi Adu Laikidrabasu Group Asanangasi Power Dukanta Ase Customer Singe Apamba Fangaduna Lakpani Dukana Sida Sanabandan Tambama Tamda Customer Aduka Yana Cheronda Kaya Pinaduna Amade Receipt Power Piraka Sanabandanta Dukanamba Matamda Handukani Haibigi Validity Power Yauribane Hariba Validity Asigi Manungda Handokpa Ngamhoda Bataragasu, customer Amana Masage Kudung Sadapa Adu Haisaraga Validity Madamba Sangdopa Yana Nabage Kudung Saba Piri Asagambakea Asilerebasu Leona Likoba Kanano Karino Kangdaba Mioi Amana Mahaka Amadi Atopa Mioi Amagi Ming Seasonaraga Sanabandant Hange Haibada Yarakte Haibana Chingba Aramba Wapam Kia Sanduragliba Asi Lebak Tivani Asagumba Yumpam Yaudaba Maral Kia Sidiba Posing Siataudiba Asisulotopiu Lonana Haidiba Wapamba Asida Miamna Sutaza Bigano Haiki Irang na Mayam Kamtang na Budiwana Rewa Bataragasu Mayamgi Warong Nabakasu Kuito Zero Akoi Dumling na Lejay Aduna Mayamna Bam Yaudaba Pots the Mam Kazabikino Hina and Sangvidan Bachao Rashtriya Padayatra Jai Bapu Jai Bhim Jai Sangvidan Abhiyange Tharam Bisnupur District Congress Committee na Sinduna Bisnupur District ke Manung Chanba Nacho Maning Laikai Community Hall the Pangthokre Tharam Duda MP Sisake President ke Mega Chandra Vice President Vidyapati Sanzam ex MP Dr. T.S. Maina Moirang Assembly Constituency ke ex MLA P. Sharat Chandra Bisnupur District Congress Committee ke President Muhammad Nur Rahman Tamenglong Assembly Constituency ke ex Minister Samuel Jandaina Atoba Mitunglan Singh Oina Saruyaki Wangangloi Kiana Laibak Sida BJP na Parliament State Asida BJP ge Palamba Lengak Animated Suspension Thamba Haibasi Sangbidan Kongaunare Miamgi Lantum Punsi Ngapangamdre Haibani Haiba Wapam Kiagi Matanga Wapam Kia Supundunaki Taramdada Mega Chandra Pondo Kibada Lebak Ngakpada Miamgi Sakti Jangi English Ngani Taramari Dege Manipurda BJP na Lengak Parakpadagi Hingbada Awaba Pibam Amalakli Masigi Maru Eba Maramdi Sangbidan Chanakadabani Haiba Niam Singh Ngapangamdabadagini Mioi Kiasu Kangluke Iranka Asana Marambo Oiraga Japam Tupam Kangdana Really Came the Lady Mase Sangbidant Ngalta Badagini Topani Hingsagi Tabakna Santipurapangam Loy Aduna and Leina Miobike Punse Amade Lantump Ngapangamdre Masi Kanana Honaba Matau Tare Madam Sida Amana Amapu Hunanabagi Matam Nate Manipur Asi Hauseke Hingnanabagi Lanting Nabata Natana Nungai Yai Pabadi Pangdre Manipur Miam Modi Sarkanadi Ikai Kumnadre Asagumba Lengak
kayamba kuikigane haibangamde Sangbidhan bo ikai khumnaba lengaka ama laklabatada ikoi shanti legani maram sina miyamna Congress wo thazabidana Matungdadi Congress bu Sogot Biu ngasi pamliba mi pampa sida Congress ke mirepa oigataba seng yawanate adabu orakliba lebak sige rajniti ge hongba amadi sothadakliba seng lebak miyamga khangminadaba yadabana tharamse pangthopani haike Tauram loisalakpada MPCC ge Yuta Congress ke President Wahang Bampa Ananna Luchingduna Sangbidhan ta kalasi Bharat kalasi miyam kalasi haiba khulaw ge sulauki Pangal Student Organization PSO Manipurna Sinduna Sahi Kudenge Lieutenant Chatharappa Taratare Suba Iftar Party ke Thoram Ngase Lilong Higher Secondary Madrasa da Pangthokre Lilong Higher Secondary Madrasa ge Principal Wangkemp Rameshwar Singh Amoko ge President PH Nando Luwang PSO Manipur ge President Farid Bogimayum Trios Standard School English School Kairau Litan Makong ge Founder Muhammad Abdul Waris PSO के एडवाइजर के एस सिराजुद्दीन एडवाइजर अजीजुर पुखरी मयूम एडवाइजर बी एम जीसांत अमदे लिलोंग हौरेबी मादरसा कमार वाली मस्जिद के इमाम के एस मौलाना रियाजुद्दीन प्रेसिडेंट मेंबर सिंह सरुया के थरमतुदा अमुका के प्रेसिडेंट पीएच नंदो लुवांगना हाइकेबदा मैते अमदे मैते पंगल अनि असे कैदौनुंगदा तना थानबा यारोइदबने Matamadu Ningtauna Maite Nupi Pituna Amadi Lampiduna Nungsi Sanana Leminadagli Lura Luraba Sapam Lampam Keada Amata Waina Chaminadagli Haiki Chainaba Hunaba Ngangnaba Taudiba Asina Mipunka Kudimata Awaba Wehele Kanglopikpa Chauba Chainaraba Ngangnarabadi Loina Ngamnaningba Angam Tanaba Haibasi Mahusani Asagonga Kanglupurup Naiba Sinka Ase Amato Oina Tengaminaduna Mahusagum Tangdu Laitaba Iramda Manipur Ama Sembada Amato Oina Taudanka Lominaba Matautai Haiki Sapam Roidaba Mafum Tina Equi Bongapum Lamdam or Bini Park Iramdam or Bina Equi Punabak Musijana Leminari Kana Singer of the Hoysaloi Haibasi Asigi period to the Punadam Leminabum Iripa Iramdam Dadum Hiani Hena Nushidaba Purkani Haiba from Tema PSO के प्रेसिडेंट फरेड बोगी मेमना हाई PSO मणिपुरना इंकुम जाली संगने निपान दे हेक सापुंग पदगे जये खुदिंगी लेफ्टना इफ्तार पार्टी ऐसा पंगथोक्तना लागले मसे लेमिनरीबा एकोई मसेंट अहाव अथुम खरा असे चमिन थमिनरका नुंगाइनदबा पुनमग थादोमिनरदुना अमदे अफबा वखल पुथोमिनदुना नुंगसी सनना अमद ओइना हिंगमिनबगे पांदमदा पंगथोकपने हाइखे Haukipa sahi lisingani kunmari da Thawan District Hospital da OPD patient lakama lisinga taramanga jamanga humpuni pant layang bangamduna hospital asige kwaidigi yamna layang bangambage record thambangam kre haina Deputy Commissioner Thawal Handim Subhasna Phondokre District Hospital Management Society Thawal lisin tunanga se dishi Thawal ge conference hall da pangthopa society asige Chahigi Oiba Mipampa Amata Sarugyara Duna Society Asagi Chairman so Odiba Deputy Commissioner Makatana High. Haukiba Kumsali Sangani Kunmari Asada District Asagi Law and Order da Ayadba Apadma Kaya Ama Lake Rabasu Hospital Asagi Dr. Nasamati Stop Singna District Asagi Miam with the Matakatopa Magaloinana Tabak Pasana Taubadaki Hospital Asida Mamangda Amukta Oikidriba Monda OPD patient Masangyamna Layang Bangam Kibini Hospital Nasagi ENT Department Endoscopy Yauna Equipment Kaya Nauna Hubson Kiba I Department Ke Anova Block Ama Hubson Kiba Viral Laboratory Hubson Kiba District Ali Intervention Center Hangdokpa Kidney Patient Sangi Dialysis Unit Ahom Lerambadake Ahom Hubson Duna Unit Taruk Suhan Kiba Asi Hospital Asigi Chahi Asigi Oiba Esimene Haina Mahana Makatana Pondoki Ngasigi Chahigi Oiba Mipambaduda Thawan District Hospital Ge Matangi Chahida Tawgataba Tabaga Tharum Sangi Matangda Kanabagal Loinana Mamang Sahiki Esimene Jink Film Kaptana Mianda Kanganki Mipamba Aduda
Chief Medical Officer Thobal, Dr. Wainokol District Hospital, Thobalgi Medical Superintendent Dr. W. Rohini Kumar, Dr. Nurse Staff Amasung, Society ke ate Maru Eba Mute Gana Sarviaki. Satisgarh ge Dantiwala District Security Force ka khutthona bada sikraba Maoist singi manungda lupa lakumanga ge reward puriba Maoist leader yaukre. Thaudoka adu Bizapur amasung Dantewara District anige lonaba umangda ngasi ayupung nipalom tarakpada thokibani. SB Gaurav Raina haikibada security person nge tempa amana anti-Maoist operation chathaki state police ge District Reserve Guard DRG Amasunga Basta Fighters ge unit singe personnel singna semba tempa amana Grisa para Nelgora Borga Amasung Ikele Kungang singe umang singda Maoist kara leire haiba pau ama pangbadagi operation adu sathakibani. Kuthongna baloraba matungda mapamatuda Maoist onge haksang phangkibani. Ensas rifle ama 303 rifle ama pokai hanabage posak sengka amade nungtigi seasonana bapolam kya su phangki leikidraba singe manungda Telangana ge Warangalda leiba Sudhakar Alias Mole Kauba Danda Karneya Special Zoning Committee ge member ama yauki. Haiba MUSC Lupala Kumangage Bounty Puriba Misakne Union Home Minister Amit Shah na haikibada Narendra Modi Gamena Minungsi Yangdana Maoist singi mathakta operation sathagani. Mathang sai lisangani kuntaruke March ke tang kuntra mathoigi matungdadi lebaka seda Maoist free Maoist leitaba amawaragani. Hausik sanabagi pau bizari. All Manipur Football Association Ampana Sinduna Kurai Lamlong Artificial Dub Ground Amade Sagolmang Playgrounda Punna Tim Taramapana Sarugyaduna Group Ani Tokna Kaidutuna Satariba Tarataret Manipur State Lake 2024-25 King as Sanakiba Hanba Master SZ8 Amadi UBFC Anina Sanakiba Madsta SZ Aisna UBFC Bo Gol Anisino the Mighty Pikre Amadi Anisuba Master Sai RC Amadi Nako Anina Lamba Tonikiba Miss Aduda Sai RC na Nako Bogol Ani Amada Mighty Pikre Lunana Tonamina Sage Hayunung Tentapunk Taranitoy Makaitaba Matamda YOAC Amadi Upa Adina Lamba Tanaraba Matung Nungtingi Punk Animakai Taba Matamda USA Amadi Rahi Ani Lamba Tanaragani. All Ziribamba Sport Association Ziribam Manipur Nasan to the Ziribamba High Secondary School Gates Sanabunga Chatariba Taramapant Soba Toksomba Radhamani Memorial Senior Open Football Tournament 2024-25 King as Sanakiba River Semi-Final Match Star RYC Ramkai Changna Lalpani Sporting Club Penalty Sotauta Goal Nipan Tareta Maithiba Pituna RYC Ramkai Changa Final Match Changkray Laglipa March ke tang kunipange nungtingi pungka animakai taba matamda Digli NL Club ka RYC Ramgai Changa Final Match sanagani. Langmaitong Mamang Leka Citizen Club LML na Sinduna Satariba FIP State Level Open to 9 Meant Aside Football Tournament 2025 King as Sanikiba Hanba Ground Game Match Star WFC Waikongna SDO Palenbo Pansanta Homa Madatoi Craig. Message again Hamba Pansanto SDO Palenge number 18 as Somesna Matke Minute Anita Janke. Maika Pakraba Team WFC Pansan Singtuna Jersey number 11 Dhanavina Matke Minute Kuntared Jersey number 10 Hudson Minute Niputared Ahmadi Jersey number 17 Selengambana Minute Yankai Mapanda Chankibani Gasige Anichuba Ground Game Match Dana Langland FC Lamzau Amadi
Wangkam FC Ilangkampopi Anina Sanagadabada Langlen FC Lamzau Laktabadagi Wangkam FC na walkover pangkre. Walkover pangbagi damalta Wangkam FC Ilangkampopi da point ahumga score ahumpi kre. House Karoba the Maroiba Pau Amana Pizari. Political party tara mangana delimitation gi matang na mipampam dana wari taruk lau kray. March ke tang kunipan phawa sataga da ba Krisi Mela 2025 ngasi haudok kray. Amasung taratare lagsuba Manipur State Liki ngasi sanakeba matching da SG8 amasung Sai RC mai pakray. Imes PAODAM nga sigdi matang sa daloy jade miyang tabiri basang ba amuka hanak room jade.